Relief ki Oina Sijinnakhiba Senpham asi Yamna Chaomalli. Sijinnakhiba expenditure asi Uchi Changlaba Malle haina MPCC ki President K Meghachandra leingakta akanba wapham thamkhre. Wapham asi ngasi BT Rota leiba Congress baban da pangthokpa Kwami ekta diwas ki thauramgi manungchana paumi singa unaba amada mahangna phongdokhibani. Paumi singa unaba aduda K Meghachandra hai May 3 dagi haurakhiba irang asina Madam Oiduna tongan ba relief camp singda miyoi kaya leide. Awaba taraba singda leingakna pikiba mateng sing amadi honakhiba kaya gi matangda haurik faubada sangkhiba senpham singi oina thamliba yamlaba senpham sing asida miyamna pende amadi aikoshu pende. Crore kaya gi senpham masi kadai da changkhibano haibadu mayek sengna su pande. Relief camp da leiriba singda piriba polam sing ase matam asiga chanaba amadi afaba oide haibase miyamna khangnaraba ngaktani. Hiramasi matangda camp singda leiriba singnasu phongdoknaba leikrabani. Phibam masida Sijinnakhiba expenditure ase yamna chawi. Masi kadaidano ama Uchi Changlaba Malle. Center dagi pirakpa amadi state ki exchequer dagi chatpa senpham oirabasu masida soidna Uchi Changani haibase aikoina hanasu haikrabani. Relief ki oina leiriba material sing amadi sariba yum sing asida kanasu tanaba lekide haina mahana makata ke. Relief the lady ba mayam ki chanaba thaknanabagi pibasi satisfied with the habase every civil society organization high inmate singna high adu the piriba expenditure thagal imyan du yam chawkhre aduna masi uchi changabra keron tawre haibadi relief ki expenditure se central government piraiba or state government ki exchequer ki chalibase masi soidana uchi changani hoida hana ju hai relief ki lady ba material adagi masigi sariba yum nung akhoi ki temporary sari sing che masi akhoi contract basis from the oina chatlaba dawna tawi inmate sing tanade political party mem tanade haidana expenditure si masi akhoi masi lan sinagani haina lawi.